ꯃꯍꯥꯛꯇꯨꯗ Manipuri Story Collection YouTube channel asibo tabiriba listener pumnamak taramna okjari. Matam khara wari paba lepcharura matungda ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯂꯩꯖꯔꯦ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯈꯨꯠꯏꯗ ꯂꯣꯟꯊꯣꯛꯇꯕ ꯗꯨꯔꯕꯥꯁꯥ. ꯅꯤꯇ꯭ꯌ ꯄ꯭ꯔꯤꯌꯥ ꯁꯈꯤꯁꯤꯡꯒ ꯇꯣꯜꯂꯕ ꯏꯀꯨꯟꯖ ꯀꯦꯂꯤ ꯌꯦꯡꯖꯒꯅꯤ. ꯁꯥꯟꯅꯒꯅꯤ ꯁ꯭ꯔꯤꯍꯔꯤ. ꯆꯤꯝꯕꯥꯜꯅꯕꯥꯁꯤ ꯈꯣꯡꯂꯗꯨꯅ ꯔꯥꯙꯥ ꯅꯥꯝ ꯁ꯭ꯌꯥꯝꯅ ꯀꯧꯔꯛꯂꯦ. ꯁ꯭ꯔꯤ ꯔꯥꯙꯦ ꯔꯥꯙꯦ ꯁꯨꯝꯍꯠꯅꯔꯦ ꯇꯥꯏꯕꯪ ꯈꯣꯟꯅ ꯊꯋꯥꯏ ꯄꯥꯟꯗꯕꯒꯨꯝ. ꯁ꯭ꯌꯥꯝ ꯁꯛꯍꯦꯟꯕ ꯃꯊꯦꯛ ꯃꯍꯨꯝ ꯊꯦꯛꯄ ꯀꯥꯝꯕꯨ ꯁꯨꯝꯍꯠꯄ. ꯆꯤꯝꯕꯥꯜ ꯇꯌꯥꯜ ꯉꯝꯕ ꯍꯨ ꯇꯥꯏꯕꯪ ꯃꯌꯣꯜ ꯆꯣꯡꯂꯦ ꯎꯀꯪ ꯄꯥꯝꯕꯤꯗ. ꯃꯨꯔꯨꯂꯤ ꯈꯣꯡꯊꯥꯡ ꯏꯄꯣꯝꯅ ꯑꯃ꯭ꯔꯤꯇ ꯃꯔꯤꯛ ꯑꯣꯏꯕ. ꯁꯛꯂꯤꯕ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯅꯥꯝꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯟꯅꯤꯜꯂꯤ. ꯃꯊꯣꯜ ꯋꯥꯡꯅ ꯍꯩꯒꯠꯇꯨꯅ ꯁꯥꯕ ꯌꯨꯝꯖꯥꯎꯅꯤ. ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯑꯆꯤꯛꯄ ꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯌꯥꯏ. ꯁꯨꯃꯥꯡꯒꯤ ꯁꯔꯨꯛ ꯃꯈꯩ ꯃꯥꯟꯗꯣꯞꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯤ. ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯑꯉꯧꯕ ꯇꯥꯏꯜꯁꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯪ ꯍꯦꯛꯂꯪꯉꯤ. ꯃꯥꯅꯤ ꯃꯐꯝ ꯑꯁꯤꯅꯤ ꯌꯨꯝ ꯑꯁꯤꯃꯛꯅꯤ. ꯒꯨꯔꯨꯃꯌꯨꯝ ꯑꯩꯒ꯭ꯌꯥꯅꯟꯗꯔꯥꯖꯀꯤ ꯁꯪꯒꯥꯏ ꯍꯥꯏꯕꯗꯣ. ꯃꯃꯥ ꯃꯕꯨꯡ ꯃꯄꯥ ꯃꯌꯥꯝ ꯆꯪꯂꯒ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯔꯨ ꯁꯦꯡꯍꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯆꯟꯗꯣꯜ ꯂꯪꯇ꯭ꯔꯤꯛ ꯊꯤꯟꯕꯤꯔꯒ ꯃꯥꯟꯗꯣꯞ ꯃꯆꯤꯗꯨꯗ ꯐꯝꯍꯜꯂꯤ. ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯌꯦꯡꯍꯩꯕ ꯅꯠꯇ꯭ꯔꯦ. ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯦꯠꯄꯤꯔꯝꯕ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯈ꯭ꯔꯦ. ꯃꯄꯥꯒ ꯃꯃꯥ ꯃꯕꯨꯡꯅ ꯑꯕꯦꯔ ꯆꯥꯏꯔꯒ ꯄꯩꯁꯥ ꯊꯥꯔꯤꯕꯗꯣ ꯌꯥꯎꯗꯈꯩ ꯄꯥꯛꯊꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯂꯤ. ꯃꯦꯁꯦꯖ ꯊꯥꯅꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯌꯥꯕ꯭ꯔꯥ? ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯃꯥꯟꯒꯨꯝ ꯇꯧ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯒꯨꯝ ꯇꯧ. ꯏꯁꯛ ꯏꯇꯧ ꯊꯤꯕ ꯅꯠꯇꯦ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ. ꯄꯥꯝꯗ꯭ꯔꯒ ꯆꯠꯈꯣ ꯍꯥꯏꯌꯨ. ꯀ꯭ꯌꯨꯗꯅꯦ ꯂꯦꯞꯄꯤꯁꯦ ꯀ꯭ꯌꯨ. ꯊꯤꯟꯊꯗꯦ ꯔꯤꯄ꯭ꯂꯥꯏꯗꯨ ꯁꯠ ꯍꯦꯛꯇ ꯄꯤꯔꯛꯏ. ꯃꯇꯥꯔꯣꯏꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯨꯗꯁꯨ ꯍꯦꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕꯅ. ꯃꯣꯅꯥꯗꯣ ꯍꯥꯏꯔꯛꯏ. ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯈꯟꯅꯍꯧꯁꯤꯅ ꯍꯥꯏꯁꯦ. ꯅꯨꯡꯁꯤꯕꯗꯤ ꯇꯝꯕꯤꯔꯝꯃꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯈꯤꯕ? ꯌꯥꯕ꯭ꯔꯣ ꯑꯗꯨ ꯍꯦꯛꯇ? ꯊꯤꯔꯨꯁꯦ IS ꯌꯦꯡꯖꯪꯕꯗꯣ. ꯁꯥꯎꯔꯤꯕꯅꯤ ꯃꯊꯧ ꯑꯃꯒꯨꯝꯅ. ꯃꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯑꯃꯒꯨꯝ ꯁꯥꯎꯖꯤꯟꯕ ꯉꯝꯃꯤ. ꯃꯆꯤꯟꯒꯗꯨ ꯐꯦꯠ ꯐꯦꯠ ꯇꯧꯔꯝꯂꯒ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖꯀꯤ ꯇꯣꯟꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ. ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯏ. ꯃꯅꯤꯡꯊꯣꯡ ꯐꯥꯎꯔꯒ ꯆꯦꯜꯂꯛꯑꯣ. ꯂꯩꯔꯛ ꯃꯆꯥꯗꯨꯗ ꯂꯩꯔꯦ. ꯅꯕꯨꯡ ꯁꯛ ꯍꯦꯟꯕꯗꯣ ꯑꯃꯨꯛ ꯊꯣꯔꯛꯑꯗꯤ ꯑꯩ ꯉꯥꯎꯈ꯭ꯔꯅꯤ. ꯊꯤꯟꯊꯗꯦ. ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯎꯕꯒ ꯂꯥꯏꯖ ꯐꯣꯡꯒꯨꯂꯤ. ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯃꯥꯕꯨ ꯌꯦꯡꯉꯤ. ꯃꯄꯥꯒ ꯃꯕꯨꯡꯒꯗꯤ ꯃꯅꯥꯗ ꯍꯥꯞꯇꯕꯅꯤ. ꯃꯃꯥꯗꯤ ꯈꯔ ꯉꯥꯡꯒꯟꯕꯅ ꯀꯤꯗ꯭ꯔꯁꯨ ꯇꯟꯖꯔꯤꯕꯅꯤ. ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯤꯟꯅ ꯎꯔꯤ. ꯂꯥꯏꯖꯗꯣ ꯃꯤꯀꯨꯞ ꯑꯃ ꯌꯦꯡꯂꯛꯄ ꯁꯪꯕꯒ ꯃꯇꯝ ꯑꯣꯏꯗꯦ. ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯍꯨꯠ ꯂꯩꯗꯨꯅ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯅꯨꯡꯗ. ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯣ ꯃꯈꯨꯠ ꯑꯅꯤꯅ ꯊꯥꯡꯒꯠꯂꯒ. ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯆꯦꯜꯂꯛꯂꯤ. ꯃꯅꯤꯡꯒꯤ ꯒꯦꯠ ꯇꯝꯅ. ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯣꯅꯥꯗꯣ ꯌꯥꯝ ꯀꯦꯔꯒ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯂꯝꯃꯤ. ꯀꯦꯖꯕꯅꯤ ꯃꯍꯥꯛꯇꯤ ꯀꯦꯅꯨ ꯅꯠꯇ ꯍꯤꯡꯖꯕꯅꯤ. ꯂꯥꯏꯖꯅ ꯆꯟꯗꯣꯜꯋꯣ ꯖꯋꯥꯋꯣ ꯇꯧꯔꯒ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯣꯔꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤ ꯊꯤꯛ ꯇꯧꯕ ꯌꯥꯅꯤ? ꯎꯅꯔꯣꯏꯗꯣꯏꯁꯦ ISꯅꯤ. ꯑꯗꯨꯒ ꯅꯪꯅ ꯒꯣꯄꯤ ꯂꯥꯏꯔꯕꯤ ꯃꯥꯜꯂꯒ ꯂꯥꯛꯑꯗꯤ ꯏꯖꯠꯀ ꯂꯣꯏꯅ ꯃꯥꯡꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯌꯥꯝ ꯊꯨꯅ ꯐꯠꯄ ꯂꯧꯊꯣꯛꯏ. ꯃꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕ ꯑꯃꯁꯨ ꯁꯦꯠꯂꯝꯃꯤ. ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯦ. ꯃꯀꯣꯛꯇꯨꯗ ꯊꯨꯅ ꯌꯦꯠꯁꯤꯜꯂꯤ. ꯐꯅꯦꯛꯇꯨꯃꯅ ꯎꯔꯨ ꯎꯔꯨ ꯌꯦꯠꯂꯒ ꯇꯥꯁꯤꯜꯂꯒ ꯒꯦꯠꯇꯨꯗ ꯊꯦꯠꯂꯒ ꯊꯅꯝꯃꯤ. ꯃꯅꯨꯡꯂꯣꯝꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯣꯅꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯏ. ꯇꯥ ꯆꯠꯁꯤꯜꯂꯛꯑꯣ. ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯣꯔꯛꯑꯗꯤ ꯐꯥꯔꯒ ꯈꯗꯥꯡ ꯅꯣꯝꯈ꯭ꯔꯅꯤ. ꯉꯥꯡꯅ ꯉꯥꯡꯅ ꯃꯣꯅꯥꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯕꯨꯂꯦꯠꯇꯨ ꯃꯥꯅ ꯑꯣꯏꯅ ꯊꯧꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯑꯃꯗꯨꯁꯨ ꯃꯅꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯕꯅꯤ.
Leona ta laklidu ubada pakhatpoi kaiboi laisagi lingsumda pop tharaga haire. Thoro khoinu pa thore eba thoro mi. Wai du tamada start ngang khatlamba gari do amuktang hutlai khatlaka thaukhre. Paisa tharuraga machanbu yenglubada leiramde haiduna thirakpani maso. Monaga khatli chotkhibadu urabada ahen mamata utludre sordo amuktang hondoklaga laizana tasinduna geta thelama fanik do pairaga manunglomda amuk changakle. Maningi thongzilda mamai be maliptuna leirambada haire. Thabana Laiginum inni lengdana layu hairaga amuk chakrini ne. Leoso mamada haifet yenglaga khumi. Magi thabak leitabudda chatpo oiramnida. Ngangna chankhriba machabu yenglaga tung inaduna hairi amukso. Napaga ne noenina nawyam chahalabani. Ada dum thamgadabadu napasina namdane he kaukthoklaga leiridana. Kadai phanik tu piro. Magi kada thamungi. Nang mapagido kai kaino losinoro. Wahainduna Leoso makhutta paiduna lakpa machalgi phanik to mamada pirami. Thabasu nakanda leiriba stairduda chumdrin kakhatlanga machanupi kada changai. Thong hek hangtokpanga oiramliba drishyadu angakpani. Taruba samudragi iyaida plastic ki mako phattauti paksana chakhaibado hek amani. Madubu uraga thaba machindu soli. Krishna sibule sabi magi kani ne. Ngangna phanik uirensana thuplaga thammi. Laimaida pharangzai oina tariba sru naisilaba chesingado amamam khungatlaga dustbin da hapchinna bohne. Matangduda thabaso tanjai chachada sru naisilaba chi ama phaktune yenglinglakduna adubu irammi asumna. Thambilda thamoi mei chili. Thabado pisum hik sokre. Mari makhong samnadaba saitianda thawai lupchaba machagi saitianda. Loina na atopa mu hangduni yenglui. Icham chamda karisu khanda. Lengdaba upal na lengle. Tangzabi urina liptuna lehore. Maithong hongi mamai bemado. Suklama pisumdo lapthok nagawaga loinana laizagi kada theliba photo singduda koini yengle. Frame chalaga mafam chana masa na theliba singado. Angang oiringe Leo yaungna nupamcha ahunga loinana laizaga nambusu yauri. Leo nataba nupamcha amana Krishna gi phizul setlaga laizana Radha saduna namba yamna nungshiba angang oiringe gi photo amasu theli. Ngayak sum yenglamlaga thabado kadagi thoknaba sem sakri. Jairibado haipeta maktasilamlaga makhadak parpara kumtharagli. Nungsana yakna sari. Uwayan thatpagi mahi oiba marabumi olabani maitrabakso. Chakwatli haibabu ahinga sagi phibamdi ikaida kairi haiduni. Adubu nungsagi maisabo maithiba piduna nangi maisadi karishu natte hakchangna phaudi matagum sanaibe masak hinbi brahmaningoldo jacket amuba athaba malili. Kadomdagi yeptuna purakpa jacket no haibadi kanana so haiba ngamdre. Seliba amuba khongawdu maso yamna saramgadaba mali adubu kanana so maduda pukning changludre. Nongzabibu maithiba piriba ningolgi mayek singna nganglaba samlangni. Phibamduni kaine migi district magistrate masamba phamliba office to the gari do paiba makhayek thozilai. Mikupta amukum tharakli hairanga gate mayada ningang famlaga tasinduna susut kaplamba nupidugi manakta anima tahata chansili. Monaga laisaga ani umada kaplambadagi tonda phogalaga hairi nanguroi matagum tahata. Lhongkidore haiba thamgi tapta imungi mai yengu kaina tawkhriba ai kamai tawduino brang sawali anido. Laisana kari adu hekta yabra si film laba wari ro lila ro drama ro wa chap yingang nagi lakta lakisana. Manana mu mating pangsili mana is oire kedoragi
Lari hay duro. Lari kuadi ekoi soi. Pa batan be pa bidamni. Ekoi su lari hay kaino. Oir ora ay sta. Lai sana suk lagi yingi. Wari ngangano. Wari sam luri. Long dora hay sanang tadro. Don amuk sukap ning lakle piri piri hari. Asuk wana tanazare. Ngit iranga tong na ba phangak baga dong ani hai. Sida kanada sounding oi doino ba. Wasi yam chawkhalabani. Isani isagi apamba partner khangbagi right isada lei. Kaigino haiba moi mama mapa duna film gi tap tawrise. Ayam pende. Manado taptharaga. Ayes ko oibadada nupini yam kelamni kaino. Nang ngawzaba sumaina mina sungawnaramni. Aduda mini lengani na first come first chance da adum tawkidaba. Matangsida wahaido chana fatre. Tondo monada sound yingli. Matam dumaktada khonglak pohon gi ahoba khonjelda ahumakto khangpre khangi. Hut hut olaga yinglakpada urai VIP gi gari ni. Basa khangma gari oibana tondo monagi marumda haifet laisinkhre. Thinthadana ahumdo phatpat handoi. Gari doso mate ama thauzilaga khamkhre. Ahumdo so mit ingna tanadana yingle. Khamkhrama gari dudagi masana na kot so tawa nupa ama kumtharakle. Mani makoina unaningliba ngairiba misaktuni. Adubu hanna yinglamdre. Mathangda kumtharakpa nupaduga yamna kupthaba manba muongda wari tawraga manungda changkhre. Matawduda makoibu thawsadi matagum migi IS officer duda prabab tanadana lauri. Maya maraktagi khara hina sathiba nupinuna. Oi, Narobat, wari sa sangai ko. Kaino nang khalise? Aiga chabi wama ngangnase. Laise khonjel ni haiba khangni Robert so maso ansinaduna wari tongningbani adubu matam natre madugi hanna yinglamda changkhre. Mamana bigidama thongna faribani saduna manaso prabab chansilang yausilai. Migi thamai thugai badagi hena chawa case laite se no Indian Constitution gi article dadi yaram moine. Laizada khut leisilaga makhatai. Thik tawruse mase akhoina khara luna tawbibasida na yam chawre. Manungda nangna changi hotnarakpada anilgi irangduda security singdo phalap phalap yinglambadagi makhoirongna changsilagle. Hena nakna changsilakpana ahaldun hairi. Wari aruba saraga changkibado udro na khoibo. Chalo chalo swaida ngawsinanu ko. Manado sagotli. Nungsinungon gi warida pabungaina khangaroi. Akhoi se angang sunati. Noi sardo amta unage. Akhoi gi se yam serious ni. Ahalduna amuksu chaithalai. Hai, si office ni ne. Nakhoi le sabi pakhangi apen pen da phongdong no pham natte ne. Gyan ta da bato. Irenjana hairingi sidine. Irenjana chatluni noibo. Makhwang mitlaga leiramba laizana amuk khumi. Leisabi pakhangi wari dagi hena chawa wari dunya da laite khura. IS to kokthopiro. Migi thamai thogairaga mana muktan leiba yabro. Milu pirang drop amada kezi kya lumi khangdaba. Hera changide he namdana. Ngangna laizister duda kakhet ki tawi. Adubu khongpham sakidre serandura netluduna maningdu ain haitharagle. Ahal nupa duna phanabo nabaso ngamodre. Laibak na thiriso makhana tubagi mahutta tungna lephoba manada waisinduna hingore. Adubu laisana tu tharakpadagi phibamduda manado ngakpa ngamauda nakalamada haithakre. Matang chadana leiramba wal matektuna thabaktu yaisinkrabagum mana thabaktuda khangbai paisinki. Matauda laisa amadi leiramba mayamdo pakhana chansinai. Laisa ton ani changlaga manabu hugatna bone. Manabu yingna pakhatna hangi laisana. Sopra kai sokeba kai nagi. As tan kai ne tusili. Manaso tamna khumai. Kem tongdi as sordi phulle. Laisana makhata gi tawbaga ahalduna haire. Mipaiba khonthokta. Bema hospital sunai. Gari macha sidane noi hom nungairoi. Driver da hairange. Sisi nakhoi gi sagi gari sida kakhalo. Ahaldugi wahaido karida sauning lubano laisado phingkatna khumi. Tongoi thamoi pandaba minamba namthaki da tuna saba migi maral mathunga soi. Akhaidum chasagi. Si hairanga manada thok onsilaga konsili.
Chasi, may I do tong? Janice di ni khalay ramni. Manaso, Robert king gari tung da bahay bawa fam do yaningi. Ngayang kini, makoy den luna tawi afaba mini khanglaso saurabani saduna apaw sadun laikre. Makoy mataw ging lamba to na tablap hayri. Ahi sungari yawe, tung da tapna thorake, kan na thawang amoy, gari chin manina. Ahom do makoy thokpa sasar kakat nakre. Lais na gari do amok thawng na buwan ne, manana maning da fatong kalaga, ahal do ansilang hayrami, makutsu masataw da na. Karigumba ay na so nga may thokpada, noy ay student ne, ako'y humok laisin daw ni. Noy na thoan mani, noy na thoan ba? Wahay duhay ni ngay, lais na gari thawbaw kre. Ahom si Robert kanak na mamari lay ni kang mana, mayam do kay so hydramani. Adubo nga sige pibam sida ahal do hina thaway wari. Chatkiba nupim chasing adugi may kay da ngahak yung lamlaga tung onthorak pani. Magi hik maning da Robert na irin zana leplam ubada kang pre kangi. Sir, lai zo hagi may kay yung ba yawram ba Robert so ahal do an silay. Yam tina so kibra ni kura. Ahal ado ngagpakaran tharaga kumi. Kaya na so padi mande, hospital chatkani hay na kibani. Kangdre, masak fazaba officer lay rabani na irang sitoy na thokle ni. Ahal do gi wahay do da Robert tunong lay. Achawa mini hay do na pongthok palayti. Matang gi matung inalem thoklabaso karan di mapi oizabani. Nokphet tawram laga amuk hanna changkinaba masu lay thokle hayraga machinda solami. Khalubana ama oirakpana ama. Angang macha maksu natrabani nungay yaifaba macha oibana kharak ke thokmok thongna yokpana aduk langzari ba haiduni. Adubo makhoygi chamlibani haiduna tawningbada tawba matawdo ngasiso amok tawrari. Jenims ni adubo mahusagi Jenims ka khenakre. Lu nanba amadi moong maril tana sengat kibana ahong mana pik thankrabani. Kahina naba sunate adubo soklabani saduna nakanda pareng leiriba wheelchair amada manado famhalaga laisna illaga emergency room da paisilakle. Gari thobasi kaya khuloi-daba tondi tapna lahobani. Yorukchimale mami ude talaksida. Emergency room da lairamba nursing aduna changsilaga kaidobo yauri hanglibado laisna samlapna hairi. Tusinbada thabakte hisankre. Yamnai hai heart kuma so ongadaba male magise mihul so kanna chongi hai. Mari makong samnadana haipa saduna nganglaklido madu taranga nursing do mapukningda nokningli. Amuk sulai sada munna yingli setliba phizol imuk ngangna sangtakpa khoiri ba samlang mayam sigi mathakta natonda sangna thiliba chandal ta chelakpada muthatpa kaukhraba chandal ni. Tanaw ba angang sinate masagi mahigi tha wangna leiba mi sumali adum oinama khara mangaw thiramlani khangbana nursing ado wangangda managi asopado haifek yingli. Kauridagi khasiktang chathaba thabakto khara khasik khamdik lamli. Kahina sopa mandrabaso arubo oiramnadi khanduna nurse aman haire. Khoi sar kaukse soran baso nungaite na hairamani na. Amana hoi haiduna phone do tawna ba sem sakre. Atopa patient su leibana magi thokpa yingna kre. Monagi nakta nurse amana BP amadi marueba checking tawna ba sem sari. Makhoi matawda monaso kirak lamale laisada yinglang haire. Sana kaigumba isi khrani akhoi pagi maral mayam do kanagi oihungne. Laisado pisum sukna monada ying tharaktuna haire. Hena khanjinuba nung kaisu tawrui khattaba midi laina pamdabani. Monado sauningna yingle. Madi hospital yorokpada hina sonjin khramoi ninglubani. Magi mataw khangmana laizade tumina nokle. Nokna baboida thonglomda yingthokloi mityengdo. Loi phataba minokto mikupmaktada khanglep lepkre. Maduda sunatana nagita taramba lingli pali pumnamakki maninuso mikuptuda chaple khraboi phawli. Ngakpagi so hairurambadi. Yeknaba kaya urak tramada lan loisankre khanduna lan mungdagi mai lerakpada
Sigadabagi khakap chingduna leiramba lemlei ngagum leiraba yeknaba lanmi amana manakta taramba atekpa lirung tin pairaga tin sandyan tawduna narum phawna liri chinglaga kapthorakpa tin jaina palaga langan phiran pairani muklamba ningthauren magi sana hakchangna malem leimaida haithakiba phibam dudagiso hina ngaklaba mikupni ngasigi tanglaba mikupse loina na chimal machi lengba ngamkhirabaso uriba lengliba saktamduda thamoygi machin menba ngamkhidre thamoygi kachin khudingda ningai horaklaga apunba khonjela chimagi thong namkhairakle wakhalna tattane imsilakle yambungne chimal nangbu yambungne uribase yambungne marau chawba yambungdo thamoi pandaba yambungdo yambung haiduna amukta kau nangmu pakhum ngairiba natrane kapsilakpa chirolgi tenjei singado irenjana ngakthokle hairaga thongdagi changakliba nupaduda tumin yenglaga leiri leptana thangzilakpa nupadugi sahum khongthang lai samagi miolso samudragi thakum ipom naina wangkhalai honglamliba sakpham dudaso kachin khuding changduna ohongbaso amamamta oina khandokla yenglai matam amagi chapyungna hugatkhiba samlangduna kadaida chatkiduna ngasini iremlemna kaktuna tentakna hugatlaga mapokaida leiramliba pamjena setchamba marol machu khuding thamlaga penba makhei setpati sat hapen aduna kanada sinaramduna tanan ba formal na mohsin kiba pressure cooker mari manba mari marang kaya na leiting lamba pakhang magi sangtak tawba khudangduda ngasidi tanan ba amuba machungi gari yamana leitingli tapna sum yengtharakpada makhutna pairiba posak anuna miting hektarui matam leiba khibikta churuk masai paiba khakta uki khanki wakhaldaso haiki chimal thokna masamaktaso laknabagum ainabagum yambungi sangtak tawba khutsaduna sangtak tawba churuk masai ma paibadi satkairaba thamba leinagi mayaida kurakna tongma mali khumkibani nupamaso sangtak tawba huya anido utli hairanga rasi leina nokladuna poskutado mikuptuda taibung phoroi churuk machai paiba khakta phasai lemjai khalluba ngasidi phajabadagi so hena phajaba thajadana so lemliba stethoscope ama haifet konsilaga pairakpado mitham honge mangamdre akut atong udaba lekut lairai leitaba amotpa machet amata paktaba ngawrok ngawba apron duna ahong madu masak takle leptana lakpa nupadu so khongthang duga loinana haifet yinglami mangonda miku fade hanna yinglamde wai ama hairamde prabab changsilaklaga managi mangda lepi manang nakna leramba nurse amana onsilaktuna hairi tusan badagi isin kya sar brush machak ama leire pulse rate to khara wangi nurse nupidagi wahaiduda mairamba managi khudang to ta paikhalaga yingi khudang pairakpaduda masaktu yinglubani adubu sakpham do ubada mana umsilamba mayado khasaka khalaga laizada ta yinglei chimbal thokna pa computer su khangle maithong ubada makhoi aningi ingit kilan ado thugairakpo oina hanglei nupa mamba khonjelduna irumlum namong hada pakhat kano sodo taknolo monasu ithathakalanga makoktunomi nupadugi matauda laizade hosaksu yingli man hina munna yingli badi litlebe apron dugi thaba oiba sarokta theliba name badge tuda mayik lana thariba Dr. R.K. Mairaba cardiologist tengtakna magul leiba wahi paring adudani mana mangduna leiringe mayamdo wari loina kramale nurse nupiduna manaburu mamada pusinnaba hotnaduna leiramle magi mangda leiramba Mairabaso khajik chathokuraga kari no iraga laizagi nakta amuk changlei thausadaba mataudo ngasiso adumo honglamdri thausadana hairei ngasida thingnaba lamlanbigum person gi garjani ko laiza khomde khomba ngamdre mahak
Madugi mahot makok oina nomi. Ihin mamata utti nupado makutta pairakpa chido laizda phat pisilanga hairi. Ming leifam anuna chingwa formalities khara tawro. X-ray malong na tawrase. Itha inupido ta gyan taboy tada boy chido loksili. Nupado so mathawlo rabagum khong thang laga thoki tawi. Tanjado atang bani. Tang na fungma mikup ni matagum ngayak to da gyan manglak to na laizado non tharama mamaido thuna hugalaga yamna so hawdaba khonjel da sur amanga luina na hairui. Udaba kuiri yambo. Mai leiruraba nupado yam thuna onsilagle. Matam amada nokpada rasi lay hairubagi Laisa mabu uba kuting nokpetaro mamahag ado ngasidi noglakte iting-ting na amag palay taba aruba isingom taru-taru hairi. Kayang kuirange. Matik si mahay duna ngayak liplingay Brahman ningol magi taraw-taraw mamamit ani duna gyan tadre haibagom yenglak pamiting duna taplam na mumakatari. Udaba kuira haibado. Napido su gyan tara mali tahata kumloy. Chahi ahum suri udaba. Mayraba amuso tapna hai wahang man mamoongda. Chahi ahum haiba. Laiza makokto tapna nomi. Napado kumagtre makatarak pagi mamiso ukidre. Adubo manakta ngayak di lepli. Laymay da miing do ngayak di tamlam laga chumna mong laikre. Adubo laisa dadi yinglakta michi na phok yingingdabagi maong na makatarakli. Choktoba khonjel duna tapna. Chahi ahumga thamari numit kunipani chupna. Wahi singdo haina kodang da siriba gari duda yinglaga makhang mung tarakli hanjinlaga. Adubu khonjel dudi hanadagi khara taptharakli. Pung aniga minute kun second ifunipan. Wangang bagi second khara kalase. Wahidu haina makut namana poketo tapna humsinkri hairanga makhang mung sutari. Chahi ahumga thamari numit kunipan chupna pungani minute kunga second kun tramapal. Chap lepkri matang duna kuina leplamadi natti chumna yinglamba miting duna laisada yinglaklaga adumak hairami marau leina santhangnana nang ai unakidaba. Mikup sida gyan mangna mabu ying manatta kari matawbo uluni. Adubu nupa mahakti mabu tingak na yinglibado mikup ani fana yinglamdre. Miting du thuna magthaidok le hairanga makutta pairiba stethoscope ado ngaksamna takna yamsilaga khongkap laungna thangkre mathau chinbagi hongrasa. Khutsa se na paishilaga magi maike yinglaga chimal chikna lepringe thamoido taksi solakle. Kauraraba nushiba ningamdaba nushiba thamoi pandaba nushiba nusibabu thawaidaba nushiba adubo magi nusiba mana yelamba thamoi nungi leinamde chini champra arembani.